Abdul Nasirna miyamgi mifam thugaina bo honarakpadagi thokhibani. Ngarang lilong haurebi makha lekai da thokhiba khana chainaba thaudo adu ex minister Abdul Nasirna youth singi mifam ama phamlingai da mifam adu thugaina bo honarakpadagi thokhiba thaudongni haina lilong haurebi makha lekai gi youth ki secretary AMD Daulat Khana phongdoraklei. Ngasi lilong haurebi makha lekai youth ki maikai dagi press ta thadorokhiba video amada AMD Daulat Khana hai ngarang numidang lilong makha lekai da hojik oriba phibam soklaba lambi thong amadi government na pitharak pacheng chak matam chana miyamda phangandabagi matangda youth singi oiba mifam ama pangthoki mifam chatharingai da khangudana mai mutki loinana matam aduda khonjel kharasu taki miyamna singaduna yengbada ex minister Abdul Nasir ki wakar ni singnaba singna mifam adu thugaina ba ex MLA Abdul Nasir masa yauna yamlaba security personnel singa loinana singsilakpadagi miyamna pendabadagi thongdo adu thokibani. Ngarang pauche da yaukhiba ex minister Abdul Nasirna yumkhai bhamgi yum amada anaba hangba changbada thokhiba thodongni hairiba du karigidamak numidang athengbada ahenba commando force ka loinana changlibano haiba asi hangningai oiba wahangni. Lilong kendra da tam anirak mihut oikhraba Abdul Nasirna karigidamak ta kendra da chatpada akiba phawribagi maram karigino. Kendra da chatpada masagi escort ki mathakta ahenba security force puraga chatliba asina miyamga lal taunage haina khanbagira. Lilong miyamda kari lalubagi damakta ahenba commando puraga miyamda aki akhang piriba karigino hiramasigi matangda state government ki home department na sengdokpham thoi miyamgi mihut ama oiramlaba amana miyamgi seba tauge hairabadi kendra gi lambi thong sothariba kaya asi yengshinbagi mahutta huran nalagi mawongda numidangda security puduna chatlaga khana chainaba thoknaba sinkhiba thawongadu lilong makha lekai gi youth singna condemn tawi leibak asigi ain na piba atugi matungina niyom chumna vote khombada akaiba amata leite adubu hingsa yauna miyamgi shakti munna bo honabadi aranba thong oigani lanjadraba miyambu aranba yumpham yaugdoba wafam kya ama sandoklaga akhuba political gi oiba miyeng yengduna miyambu aranbagi lambida lamjingnaba honabagi thong matungda tawiganu haina su makhatana Daulat Khana phongdokhi aduga topa pawmana JAC na lupa lakh amagi reward laothokhre. Arambam Ranjan hatpada chenaba mising phanaba I pau piba ngamba mida government na lupa lakh amagi reward laothokhraba matungda JAC against the brutal killing of Arambam Ranjan asinasu atopa lakh amagi cash reward laothokhre. Pau pibi ningba singna contact number 8730955304 aduga amana 9612649456 da pau phawbu yagani. Pau pirakpa migi masak maming aron boy na thamgani haina JAC ki convener Sairem Ibungogi serol amana hairi. Aduga topa pau mana AR gi thouongda NSCN na condemn tawri. Ngarang kuntret suba Assam Rifles ki commanding officer Ripon Bora gi command makhada Ukhrul district ki Namrei village ta namduna AR gi personnel singna sanglakhiba thawong adu akan momong da condemn tawi haina NSCN government of the Republic of Nagaland gi serol amana hairi. Hen condemn tawpham thokpasi Ripon Borana Namrei Sanaulongi secretary bu khutpak na thakhiba aduni masiguma nupi gi mayokte kai khumna daba thawong asi naga culture dadi leite nupi gi mayokta force nakhiba boro gi thawong asi aikhoina condemn tawi nupi gi mayokta ikai khangdaba thawong chatharaba matungda CO Borona mahakna sathaba aranba duda karisuna sungkhite NSCN member singdagi maral siba yaba se sang amata phangkhidaba maramna mahakna asigumba samamna balisat chalakpa asi maram chade hairi aduga topa pawmana diesel gi mamal lupa 100 yogdre tha taruk asida anirak subo ina petrol gi mamal hanthare ngasi diesel gi mamal liter amada lupa 100 yogdre aduga petrol gi mamal na hokhiba tha taruk asida anirak subo ina hanthare haina state na salaiba fuel retailer singna phongdokhre. Ngasi thokhiba anauba Thao gi mamal gi data matungina petrol liter amada paisa tara humdoi hanthare aduga diesel gi mamal na liter amada paisa tara nithoi hanthare haina state na salaiba fuel retailer singna thokhiba price notification amana haiki anauba mamal asida national capital da petrol gi mamal asi liter amada lupa marfuma thoiga paisa marfu taruk pire masi liter amada lupa marfuma thoiga paisa mawdra mafan piramadagi hantharakpani masina numit humnida anirak suboina hantharakpani petrol gi mamal asi hokhiba tha tarukta ahan boina September 10 da liter amada paisa mapan hanthaki national capital da diesel gi mamal asi hana liter amada lupa 100 ga paisa sukna manga pirambadagi liter da lupa 100 ga paisa 100 da hanthakre haiki diesel gi mamal asi March ki mayai chalakpa dudagi ahan boina September 3 da hantharakpa uki matamadu dagi liter amada paisa 30 hanthakre
अदुगा अतोप पाव मना ngai matam loire political solution porpagi matam oire loopsing Naga Pisto ki interlocutor RN Rabi amasung NNGP ani ki marakta ngasi mifam ama pangthoktuna Naga political solution gi waroshin atenma matamda porakna bagi matangda kopna khanakre hairi NNGP ki working committee gi media cell na mifam adu loiraba matungda Dimapur da phongdokhibada ngai bagi matam loire pumnamakne yaba political solution ama athubu matamda porakna bo honabada center na lokhatpam thokpa thabak lokhale hairi Mifam adu loiraba matungda Nagaland gi governor su oiriba RN Rabi gi warol di phangbang amkhide adu ing 2019 gi October 13 da Naga loop singa loki ware padu mamangom da pukhatna bagi thajaba mahak mifam adu da piramki Naga tribe amasung civil society singna political issue sida leiriba position adu central government amasak khangle hairi Amang sehi gi October thada Naga group sing amasung Rabi gi marakta mifam kya pangthokhrabagi matungda nakal animak na wari sanaba du loire haina yanaki Nagagi leiriba issue sing hojik waroisin puruktuna ngaibagi matam loikre government na lokhat pham thokpa khongthang sing lokhat le hairi NNGP gi working committee na hai waroisin asina yumlon nariba community singda soklakpa yabana WC NNGP na yumlon nariba community singa wakhal taminarga loinariba si center na thagali Center sunaga miyam na waroisin ama lakpa pamli amasung government na sumasi purakna bohona bada kanabu su ngairoi WC NNGP na yakibo warol sing Naga tribe sing miyam gi mihut Naga civil society sing amasung church leader sing da khangankre masina Naga political issue asi loisina bohona bada positive impact ama piri aduga top paw mana anti farmer ordinance ahum gi mayokta protest tawgani lawmi lu Haukiba June ahumda Union Cabinet na pass tawkhraba Essential Commodities Ordinance Farmers Product Trade and Commerce Ordinance amasung the Farmers Agreement on Prime Assurance and the Farmers Service Ordinance 2020 gi mayokta tha sigi taramarida district sinba thungna protest tawgani haina Manipur lawmi loop ki serol amana hairi serol asina hai ordinance ahum asi anti farmer amasung anti national oi haina All India Kisan Sabha amasung Bharatiya Khet Mazdoor Union anina lawi Ordinance ahum asi handokna bataksil laba phawwa tasinadabadagi July 10 dagi September 5 phawwa AIKS amasung BKMU na tangkak ahum thokna laibak sin bathungna protest sathaduna India ki president da memorandum piduna madu lawmi singda pirakadaba sapu singni khanganki Sathok puthok pada bangin thariba state singsu ordinance ahum asi gi mayok ta lepa leitana khongjang changchili Lawmi singni yaning driba ordinance ahum asina National Food Security da chauna apan bathogan batanatana achoba business mapu sing amasung corporate mapu sing da ahenba khodong chaba sing pibadagi pikna law ujaba amadi lawsan tamliba lawmi singna wana puthok chaba sathok makhal singi chanaba mamal phangdabadagi sel puthaba hengat hangani masina sendol singba ngamdabadagi masa matomta sijaba lawmi masing hengat hangani hairi Asigumba phibam asi makha tana thokandanaba parliament ki nongju mifam haugadaba September 10 da AIKS amasung BKMU anina laibak asigi district sin bathungna protest tawnaba phirep lawrapani protest numit asida khungang gi lawmi amasung miyamda ordinance ahum asina pirakadaba sapu sing khangangani hairi Arogada Paobilai news reader gi video bu yengbiri bu khuding makpo thagachari